Manipur da haukiba numit kharani mamangdagi leptana nong chubana maram oiraga National Highway 2 Imphal Dimapur lambi paringi khongnem thana manakta ngarang chauna chingning khaibadagi lambi asi phongna khidre lambi phongna daba asina maram oiraga Dimapur dagi lakpa amasung Imphal lomdagi changkhiba gari sing lambi da panduna leire Ngarang numidang pung 8 makhairom taba matamda None District ki manung chanba Savunglong Part 1 amasung 2 gi marakta leiba mafam singda ZUF faction singi marakta nongmai kapna bada kedar ani leikhidre leikidraba kedar sing adu Longmai Part 5 tagi Jangampau kamai apokpa mairi sing kamai chahi kungamari amasung puichi Oktan Bilesagi masagi chahi kunmanga suraba Luanwan Inpui apokpa Ramkwan Inpui kawi haiba khangmangamle leikidraba kedar animak Jenchui kamai group kini hairi COVID-19 maram oiduna malemgi leipak singda sihan kiba apunba masing lak tara mathoi lising nifu humdoiga chambri marfutara manga yaukhre Hauzik faubada leina asina mioi crore mari lak kun mathoi lising nifu nipan ga chanipan humudra manga nahankhre India gi oina su leina asina hauzik faubada mioi lak amaga lising tara taret ka chahum supna taruk sihan khre aduga leina asina nahan kiba apunba mioi lak humbudra taret lising humpuma thoiga chahum tara ni thoi yaukhre Manipur da sungarang faubada leina asina mioi chama kunthra ni thoi sihan khre Gujarat ki Lomi Singidama Kishan Suryodaya Yosna yauna ngasi India ki Prime Minister Narendra Modi na maruoiba project ahum ngasi virtual oina sangaragani UN Mehta Institute of Cardiology and Research Center de ATS Tauba Pediatric Heart Hospital amasung Ahmedabad Civil Hospital tele cardiology ki damak application singsu hodokani Lakadori batha ahum lom asi leipak asi ki oinadi COVID-19 leina lakshinaba honavada achauba singnaba amadi hena kanba chection thorang lokhatpagi matam oiri haina India lenga ki Health Minister Harsh Bardhana haikre Wafam asi mahakna Uttar Pradesh ki makok thongba health official singa wari shanavada haikibani mahakna makha taraduna ningthamtha amasung kumai harau ki matam oirakpaga loinana miyamna leina asidagi ngakthoknaba leiriba achamba pambai sing ningthina ngakna chatpa mathau tai haiki